Tungan tungan ba examination center chamaga supna amada science art amadi commerce ke apun ba mai releasing kun ga mapan ga chamaga nimpu mari na saru yaduna concept na loba chahiye sige class 12 ke examination ga sidagi bangthok pa hause amasung sajiwa jail da lekidaba Sheikh Waris misi ki mayok se sem ki baje china human rights commission da case thangkatuna misi asida chenari ba miyoi sing tera phanganda batak lagani hairi Mayambo Kurumjari Adom Naying Bribas Impact News ni ay Vijana Manohar Memna Huji Punja Sifabugi Mariba Pausing Miamda Vijari Council of Higher Secondary Education Manipur Kosem na Loba Chahiye Sigi Class 12 ki examination ngasidagi pangthokpa hokri Tungan ba examination center chamaga supna amada science arts amadi commerce stream gi punna mahiroi lising kun ga mapan ga chamaga nimpu marina exam asida saruk yari pamdaba thodok sing thok tanaba examination center singi akoibada security ga kan ba section tharang lokhat ki hojik phawbugi oina pamdaba thodok thokpagi paulai tri ngasi examination asigi ahan ba english thokpa numitta center singda tariba invigilator singi mathakta council amadi mahiroi loop singi flying squad team na akan ba checking thorang lokhotuna mahiroi singna aranba pambai sijanadana ba thorang lokhatki panbayai exam asiga mari lenana examination center singi meter Chanigi akoibada curfew thamle haina lona thingkraba lalalup KYKL amadi KCP ani ga punbai alliance for socialist unity kanglei park asuk na lauthokhi basu leikrabani Manipur ki Sajiwa jail da lekhidaba Sheikh Waris misi ki mayokta sem ki ba JSC na Human Rights Commission da case thangkatuna misi asida chenariba miyoi sing cherak phanghanna ba taksilagani haina JSC ki convener Habibullah na phongdorakli Manipur Press Club ta pangthopa paugi mifam Paumi Singa Unaba Amada Wafam Asi Fongdo Kibani, Paumi Singa Unaba Aduda Habibulana Makatana Hai, Lilong Da Makat Dagi, Sheikh Wariski Misigi Matangda J, Sina Kaukiba General Strikes Chief Minister, ASP Tobal Amasung, ASP Imphal West ngarang no medang phamina duna yasinaba purakpadagi general strike handokle ngarang yana khiba wafam sing adu lengang na thuba matamda thabak ta onthok taba taragadi miyamgi oiba mifam pangthoktuna makha taba khongjang changsing khikani hairi Manipur Central Jail Sajiwada ayam chingnaningai mongda sina phangkhiba Sheikh Waris mahaki matang da CM ki baji esiga adi Manipur Sarkar ga Maroin Honorable CM amadi Imphal West ki SP Thawal SP punna phaminna duna yasinaba amadi purakre misi esigi tumba langla langin puthokna bagi damakda magistrate inquiry ama thubada ngasi maktagi horaga tauba haina order amasu thoe inquiry asi government of Manipur da numit kunchani ki manungda ikhalakna bagi order amasu thokre numit asida duty taba jail ki authority ahum mamana ki suspend tauba sikhriba ngang asigi imung manungda masaga chanaba government job ama piba ex gracia gi 5 lakhs amana khudakta piba haibo famsing asida famsing asi yana khibaga loina JSC na changsan gani haina laukthokkiba khongjang sing adu matam khara gi oina akhoi suspend tawre haina JSC gi maikai digi press media gi khuthangda khanganjari Imphal West ke Triam Lesang Khongda Nauna Tharamba Dagi Kairaklaba Koila Singarang JCV Sijinaduna Lauthokre Wangoi gi area da leiba akaiba mafam singi oina di ngasi fauba ahomba leitana lady tha asigi tarada impact news na mayai lambi gi wangoi dagi Triam Lesang Khong fauba da quality yaudana koilas thabada gi mafam kayada phakatpa amadi kaire haina pau ama phongki pau adugi matung ina lambi asi mari leinaba authority na midyang changlak laba matungda ngarang JCV sijinaduna Triam Lesang Khong gi area da chauna akaiba mafam sing adu loktokhibani adubu wangoi area gi tongan mafam kayada Sekhairiba sing adudi ngarang JCP na phakatpa aduda yaurangkhide ningsingba yabadi impact news ki pau adugi matung ina public works department ki additional chief engineer III T Ravindra Kumar ga impact news ka unabada lambi asi Manipur gi maming leraba works agency HBS construction material private limited na department gi ayaba yaudana sukhibani haina phongdorakhibani adubu HBS ki maikai dagidi makhoi ga verbal oina thabak pinasi haina ba miyoi kharana makhoi khangal lamdana surambani haina phongdorakhi
Narcotics and Affairs of Borders NAF की Additional SPTS Brinda amadi Saklemba RK na lusyongba kangbu amana Kangpokpi District ki manung chanba Waichai Village amadi Lirok Nepali Village da lo na yadaba mong da tharamba Poppy Pambi Singyan tatuna mangan kre Napnap District Police Kangpokpi Imphal West Imphal East ki Commando Team Home Guard NCB Forest Official yawbo apunba team aduna Kangpokpi District ki Cycle Police Station na konba Waichai Village ki lam ekar marfu amadi Lirok Nepali Village ki Turel Mapan ki lam ekar tarada lo na yadaba mong da tharamba Poppy Pambi Sing adu yan tatuna mangan kibani Loina hiram asigi matang da na police station na case ama register tawkre hari Manipur lengang na hiram kaya da sothaduna leiraba Jiribam district asi atuba matamda mijeng changbiyo amadi mathau tawdana leiriba department sing asi Mathau Tohanbiu Haina All Jiribam United Club Association के President Mutum Maipaksna Mangangna Lenga Kipuning Chingsilakli Jiribam Bapupurada Pangto Kiba Association Asigi Foundation Degi Thoram Da Maipaksana na Jiribam da Leriba ITI Jail Ngasi Fauba Mapu Pandabagum Hanna Yangshin Bidre PSCD Department Su Mathau Tawdana Lebana Mapam Adugi Miyam da Awaba Mayokna Hale Haina Pongdoki Diamond Radio Khongzom da Malemgi Radio gi numit pangthokre Malemgi mafam kaya da February 13 bo Malemgi Radio numit haina pangthokna bagum Community Radio Service ama oriba Radio Diamond Radio Khongzom da su ngarang Malemgi Radio numit pangthokhibani Tharamadu da radio asigi program executive oriba James Haikru jamna nunggi oiba warol thamki Tharam adugi manung channa Diamond Radio gi tongan ba Tharam da saruk yaduna lakraba listener singna magi haitoi sing toba sing ki Matang swai se break amalojagi break ki matungda Pulwama terror attack tathakiba chahi ama farakpaga mari lainana thodok adu dalai khitraba CRPF ki jawan nimpu gi mafam da ikai khomnaba utkibagi paw amadi Manipur amasung malengi tongan be i paw sing puduna laksage impact news bumi ta don lebiyo me ambo mukana taram cheri bulletin asigi makhata ba paw me amda pijari Pulwama terror attack tathakiba chahi ama farakpaga mari lainana ngasi leba asina terror attack adu dalai khitraba CRPF ki jawan nimpu gi mafam da ikai khomnaba putli Letpora Kemcha Laikidraba CRPF ki Jawan Nimpugi Maming Amadi Photo Galonana Service and Loyalty Haiba Motoda Semgat Kiba Ningsing Kubam Sungasi Sangakre Namid Asiga Mari Lenana President Ramnath Kovind Twitter da Tagalakpa Warol da Hai Leba Asigi Damak Thawai Thak Raba Jawan Singbu Thak Wangba Ikai Khumnaba Utpagalonana Lebak Miyam gi Damak Jawan Sing Asina terror attack aduda law kiba thodang sing adu nungna Mutnai dana lehoragani haiki Prime Minister Narendra Modi nasu terror attack aduda laikhidraba CRPF ki jawan nimpugi mafam da ikai khumnaba ulakke ningsing bayai haukiba chahi ing 2018 gi ngasi gi numit asida Jammu amasung Kashmir gi Pulwama district ta Pakistan da West Toba lalhalu amana terror attack chathaduna CRPF ki jawan nimpugi thawai mangan khibani Prime Minister Narendra Modi nangasi Portugal gi President Marcelo de Souza ga New Delhi da unaduna awang batha ki mifam ama pangthokadori numit mari ni gi India khongsat tangarang thunglakiba Portugal gi President Marcelo de Souza na ngasi Delhi gi Rashtrapati Bhavan da President Ramnath Kovind amadi Vice President M Venkaiah Naidu ga su unaduna wari sanagani Marcelo na de Souza gi khongsat Asigi manung chana Maharashtra amadi Goa su satkani hairi loinana President Marcelo na Rajghat cha leiba Mahatma Gandhi gi samadhi da su leisu katuna ikai khomnaba utkani President Marcelo gi oina handaki khongsat asina mahaki ahanba India khongsat oiri Marcelo gi India khongsat asina leiba ani gi mari hena section hanbatan natna lalol itikki mari da su kanaba kaya ama piba ngamlagani haina thajanari amaromda leiba ani asi hanadagi hona economy yauna business sense culture amadi education na chingbada afaba mari leina batanatana malemgi oiba thabak thoram kaya da su saruk yaminaduna chalibani Hauji Chaturve Hero I League ki match tanga si Mohan Bagan amadi Neroka FC anina lamba thengnarakani hariba match asi ngasi numidang warang pum manga taba matamda West Bengal gi Kalyani Stadium da
सानगनी लीग असिगी ngarang sanakiba लीग मैच तो ईस्ट बेंगल अमदी मिनर्वा पंजाब अनिना पांजल अममम चनदुना ड्रॉ चटख्री वेस्ट बेंगल की कल्याणी स्टेडियम द सानकिबा लीग मैच अदुदा ईस्ट बेंगल की पांजल अदु अंशुमना क्रोमाना मैच की मपन सुबह मिनट चनखिबनी मिनर्वा पंजाब की पांजल अदुना गिरी खोसलाना मैच की निम्फु सुबह मिनट चनखिबनी हौजी चथुरिबा इंडियन सुपर लीग ISL 2019-20 दा ngasi Odisha amadi नॉर्थ ईस्ट यूनाइटेड अनिदंगसी लंबा तौनरगनी हारिबा मैच असि ngasi नुमिदांग पुंग 8 मखाई ताबा मतमदा ओडिशा की कलिंगा स्टेडियम द सनगनी लीग असि की ngarang sanakeba लीग मैच तो हैदराबाद अमदी जमशेदपुर अनिना पांजल अममम चनदुना ड्रॉ चटख्रे हैदराबाद की GMC बाल्या योगी एथलेटिक स्टेडियम द सानकिबा मैच अदुदा हैदराबाद की पांजल अदु नेस्टर गोडिलो ना मैच की 39 सुबह मिनट चनखिबनी अदुगा जमशेदपुर की पांजल अदुना सुमित पासीना मैच की मौद्रागा मिनट 3 सुबह मिनट चनखिबनी ngasi hauduna hayang fawa nominee chupna chathagada Royal Riders Manipur gi anirak suba annual sports meet haudokre sports meet adu kongpal kongkham laikai club ka khusan aduna Royal Riders Manipur na thobu oina sinduna pangthokpani kongpal kongkham laikai club ground da pangthokiba sports meet asida punna Royal Riders Manipur gi member chani rom na saruk yari sports meet asida punna team mari khaidokchuna football arm wrestler 100 meter amasung 400 meter relay race shot put amasung figure of 8 race events na chungbana to hen tanagani hari Day kudingi sum ate akhoi activities mayam ama calendar work oina torombadagi oina sports si kari maromgi hapchal ino haiba matamda hujiki matamda malem sida tawreiba laina tina kayama polaiba sida sida ngakthok nanaba haiduna sana khonabagi haksel gi matangda amaina akhoi haksang si yamna luna nana amade yamna masamu phana lainabi damakta club gi hauraga sports mi se akoina sem sajabani Royal Riders Manipur gi oiba akoina tawjariba laiba ki damakta akoina chingnu manung changdana free medical kayama tawba uwa thaba asina singba ari laita lair sing angang ahal khaktana akoina chingnu manung changa akoina ngasi bokta mateng pangai basida isa haibasisu sexual ogda yadamnina akoina sports event si akoi tawbani sinjari basi laibak miyam support tawbiyo arab the bulletin asike headlines mohana miyam da thamjari tungan examination center chama supna amada science arts amadi commerce ke punba mahirali sing kuninga mapan ga chama nimpu mari na saru yaduna kosem na loba chahiye ki class 12 ki examination ngasi dagi pangthokpa hokre अमसुंग सजीवा जेल दा लेखिदबा सेक वारिस निसी की मायंग द सेंग की बजे सिन ह्यूमन राइट्स कमीशन दा के सांगतुना मिसी एसी द चेनरी बमियो सिंग तेरा खंगन दा बातक लगने हाइरी